Asiba hakchang oina fangbagi pau tabada nagasing thamoi kainare. Nagana kuki mari hingna sinakhraba matungda naga taruk asiba hakchang oina sinarakle. Nagasing na phajinduna thamlamba kuki gi micham mari asoi angam amata yauhandana hingna sinakhraba matung pungkun mari fadringaida kuki terrorist singna phajin kiba naga tarukti thawai yaudrba hakchang oina sinarakle. Tawdok aduna nagasing bo aduki matik thamoi kaihanba haibadu oikhre. Manipur police na social media da thaglakpa post amagi matung ina Manipur police CRPF amasung Assam Rifles ke apunba khutpo amana sniffer dog sing amasung forensic expert ki team sing season aduna lailon wifi khulgi akoibada pungkon mari chupna thi hunbagi thabak sathabada makoi taruk asiba hakchang oina ngasi numidungba matungda fangkibani hairi. Asiba hakchang taruk adu May 16 da lailon wifi khuldagi kidnap tawraga pukiba nagagi miyoi taruk adu oigani. Logi oiba thabak thorum sing lokhanabagi damak asiba hakchang sing adu mafam adudagi mari lainaba authority ga loinana lokhatle amasung Regional Institute of Medical Sciences RIMS postmortem taunanaba ngasi numidang Imphal da puraklagani. Thajaba yaba mafamdagi phangba pauna hai naga taruki asiba hakchang sing adu numit 19 surba matungda fangbana patha pumthare. Masimakna taklibadi makhoi taruk adu makhoibu phakiba May 16 adumaktada kuki militant sing adu hatkiba oiramgani haina thajaba lei. Makhoina thangna yalaga hatpra natraga nongmaina kaplaga hatpra haibana chingba sing adudi haujingmaki oina haiba ngamdri. Asiba hakchang taruk adu ngasi numidang RIMS ta yauraklaba matung hayeng ayuk postmortem tawraba matungda makhoigi imung manungda police na sinagadawri. Pausin makhatana hai miyoi taruk asi hatkhre haina Manipur lengak central government amasung awangba thaki security personnel singna hana na khangkhrabani. Makhoi taruki hakchang adu sina fangle hain hek puthoklubada nagasingna phajinduna thamlamba kuki gi miyoi 13 adugi maraibak tambangamdaba phibam amada leigadabana maram oiraduna nagagi luchingba singda kuki gi miyoi 13 adu thuna sinaraknaba taksinduna lakhibani. Pausin hai NSN IM UNC amasung NPO na chingba luchingba singda mangjongnana makhoi taruk sibagi pawasi aron oina thamnaba oiramgani. Makhatana pamdaba thawdok wathok thoktanaba amasung miyoi 13 dugi punchi kalhunabagidamak makhoi masel yasinaraba matungda kuki gi miyoi 13 adu ngarang nungthil makhoi gi imung manunggi miyoi singda sinakhibani. Makhoi sinakhraba matungda security force na nagagi miyoi 3 adu leinungdagi asiba oina fangba oigani haina longnari.